Pauxid Yumpum Oiba Maroiba Pau Kharab de Togeri Jiribam the COVID-19 Sandorok Leptre Police person Kunipan Thengnarubani Haiba Mioi Mapan Amagasu positive Oire Jiribam district the COVID-19 Gilajat Lepalatana Sandorokle Lajat Lasi Thingnana Bamari Lenaba district administration ge official singna akan batabak lokulingai Manungda Ngasi Nouna Mioi Mapan Amagasu COVID-19 positive Oire Kle Silchar Jalubani Haiba Jiribam district police ki personel ama COVID-19 positive Oire Padagi Mahakanak na basing makata na test over Jiribam police station ki police personnel kuntaret COVID-19 positive Oikhraba Matung personnel sing asiga Thengnarubani Haiba Mioi sing ke sample sing test over Mioi mapan Amagasu ngasi COVID-19 positive Oiramle Mioi sing asiki Manungda Jiri police ki SP office da thabak tawba personnel ama yauri positive Oiraba Mioi sing asi ayambana bidep amadi Manipur police ki personnel ngaktani Ngasi Nouna positive Oikhraba Mioi sing asi Jiribam dagi Mioi manga Kangpokpi dagi ama Imphal East dagi ani Thawal dagi amani Marakasida Jiribam da Nouna Mioi manga Amagasu COVID-19 positive Oire positive Oikhraba sing asi gi Manungda ASI Nupi ama yaure aire COVID-19 positive Oiraba Jiribam district police ki personnel kunnipan ga Thengnarubani Haiba Mioi mapan ngasi nongthel positive Oikhraba Matung amukkasu Mioi manga amaga positive Oire aire Nouna positive Oikhraba singi Manungda ahana positive Oikhraba bidhe personnel amagi mapa homeguard oiba ahal ama yaure haire masigi matakta commando personnel ani yauna bidhe personnel ama tharaga punna Mioi manga positive oibani haire atopa pau amadana NPP gi Mihut mari mag minister Adummk Oiri Wayoi kumardagi loktok lopa pham sing amuk sinnakre saliba tha asigi mayai waida assembly mifam koraklaba yai Assembly ki matungda laigak manungda sauna ahongba lakadawre Haukiba June ki sajat taraga tarita minister phamdagi resign tawjarege aina NPP ki Mihut marida laigak ta pisin ki serol adu haujik leiriba laigak asina ayaba pikidraba maramna NPP Mihut marimag haujik su BJP na lusing laigak asida minister Adummk Oiri haire laigak asida deputy minister ki phamsu pariba NPP ki Mihut Wayoi kumardagi matam khara lokthokroba phamsing ngasi amuk khanna magna pairamba phamsing khusinnakre Wayoi Kumarda Kusin Akrabam Pumsing Adudi, Finance, Science and Technology, and Economics and Statistics ne. NPP Gilemo Ripa Minister Ahuma Khaibadi El Janta Kumar Letpo Haukip Amadi and Kaisi Hanagum Makoina Pairamba Pumsing Adummk Bairi Aire Adumoinamak Pumsing Asigimatanga NPP Kimhut Marina Aujuk Power Wapam Amata Pongdokpa Laitre. Amoromda saliba tha asigi mayai waida Manipur Legislative Assembly ki nongjo mifam korokla yai haina thajaba yaba pau amagi source amana hairi source asigi matung ina phamgadriba assembly mifam asigi tungda haujik leiriba laingak asigi manungda chauna ohongba laklaba yai haina su hairi pau asigi matung ina haujik leiriba BJP na lusingba laingak asi mara setpa hena phaba laingak ama oinadabagi makta laingak manungda chauna ohongba lakadori hairi Quarantine center da Leiba Mioi tara taruk ki Manungda Mioi amagi result Fngba Ngmdre Jiribam gi Babu Parada Leiba community quarantine center da punna lemina ba Mioi tara taruk ki Manungda Mioi tara manga gi result phanglaga SSB personnel amagi haujik phawa result pibidre aire pausi asina Fngba paugi matung inadi Assam gi Guwahati da sasatra semapal SSB oina duty tadula leiriba Mioi ama namit kun mangani ki mayumda suti thorakhe Mioi asi Jiribam ki Babu Parada hangba community quarantine center da Mioi tara taruk punna leminaki adubu haukiba June kunipan de Mioi tara manga gi result lakpada negative oire haina khangki adubu SSB personnel asigi dingasi pawda result phangdana leibadagi laita daba amadi khoisauna ba haibadu ohelle hairi aroibada content sing asigi maroiba paw khara asibu pawdam jariba Manipur local news YouTube channel amadi Facebook page asidagi Yangbiri Punamak Thagachari Loina channel asina adom da kanarbadi subscribe like and share tawba ko bigunu punamak Amukana Thagachari